Kuki Khutlai Paiba Shing na Kaplakpa Nongmei MARU na Panbadagi Impact TV ki Cameraman KABICHANDRA AMASUNG Nupi Shokle hiramasi matangda TOMTV ki akanaba report ama. Ngarang ayuktagi Kuki Khutlai Paiba Shing na Imphal East District ki thamna pokpi Santi Khongbal sana sabi amasung sabung khokta chatharakiba attack hojik sumakha tana chathari. Thodok adugi paulo bu chatkiba Impact TV ki Cameraman Leimapokpum KABICHANDRA Maitei Kuki na Kaplakpa Nongmei MARU na Panbadagi Raj Medicity da laikanakre. Leimapokpum KABICHANDRA Imphal East District ki Kangla Uchekon Khunau dagini mahak ngarang dagi thamna pokpi da station tawduna leiraga Kuki Singna Nongmei kapsilapgi marik chumba pau miyam da piduna lakhibani. Ngasi ayuk pung 8 makhairom taba aduaida security force ki bunker amagi manakta paktharaga video namnabu hotnari ngaida Kuki na Kaplakpa Nongmei MARU amana mahak ki oi thangwa faiganda Panbadagi sokhibani. Mahak hojik Imphal ki North AOC da leiba Raj Medicity da pukhatuna laikanari. Nakalamaromda ngarang ahin chupa Kuki Khutlai Paiba Shing na Maitei Khun Singda atada khamleitana nongmei amadi bom kaya kaptharakhi. Maduda sekta mayai lekai dagi NG Tombi chahi humfu mapuroiba laikhidraba NG Chandramani kauba Nupi amasu Kuki na Kaplakpa Nongmei MARU na makhongda panbadagi asokapan nangkhi. Kuki Sing na chatharakiba attack adu Manipur Police, MR, IRB, BSF amadi CRPF ki personnel sing na khut handuna counter attack chathaki. Nongmei kapna badu nongalam daida minute kunlom leb robomatung thamna pokpi maning uyok ching Saimol Samusong Twichin Tuinomjang sana sabi mamang chingdagi akan bamong da amok attack chathaba horakhi phibam adu laksinaba ahenba security force mafam adu da changsin kre haina paw sina makhatari.